Cookie zo sing na Central Government at thamlamba thazaba nong magi mangsilaklay ITLF. Cookie zo sing na Central Government at thamlamba thazaba nong magi mayang taraklay hay na Indigenous Tribal Leaders Forum ITLF na fongdoroklay. ITLF Media and Publicity in Charge Ginza Bulzong na thadorok pa chero laman na hay. Manipur da thogle ba irang asida lay khidraba Cookie zo furuki miyoy sing hawkiba August ahumda Lairol chan na ba thaurang tauram labaso Home Minister na khangalak pa matungin na Lairol chan na bagi tauram adu yaithokiba nei adubu tha mari helaklaba si fawbada makoy na tan kiba demand hawjik fawba amata phangdana laire Imphal gi mokta lairiba si basingsu makoy gi imung manungda sinadana hawjik fawba thambi de matam kharagi mamangda ITLF na Delhi da satuna Home Minister unaruraba matamda Manipur gi chingi mafam singda lairiba state forcing ase atubada lauthokina ba taksin kiba nei Dimana si Home Minister na ayaba piraktrabasu singda state force khaktana maningtam na mathau tawhalloi Central Force singa punna thabak tawminahan gani haina thajaba pirakhiba nei adubu handak moreda uriba mawong asidi masigi ona tainaba nei matam kharagi mamangda Cookie gi police officer ama laikhidaba matamda de state government na wapam amata phongdoktona leiraga handak moregi SDPO ama sibagi khudong saba lauraga ahenba force kaya marum thajinduna ot naibagi thabak asi yamna laibak thiba nei Masida Central Force nasu tumina yengduna laithokle maitai amati Cookie singi marakta thokpa irang asida Cookie taba mafam singda maitai police sing thajin bai basi yamna maram sadaba manei masigi mahutta atopa neutral oiba Central Force oina thambiduna tangdu laita ba hanjilhana ba honagadaba nei masigi su mathakta maitai gi khulai pai bakharana social media da phongna afaba makhal gi khulai pairaga lan singnarakpa si the security force natraga Investigating agency amata na hawjik phawbada thijindana tumina laithokpa asi yamna laibak thiba nei state asida hawjik oiriba phibam asi yamna phibam soklei maram asina mikhalgi khanduna leibagi mahutta miyoibagi minungsi yenglaga paikhatpam thokpa thabak thauram sing paikhatpa matam oire maram asina Cookie singi yaifana bagi damak tangai fadana separate administration pigadaba nei